ꯑꯃꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯦꯛꯃꯥꯏ ꯅꯣꯡꯊꯣꯝꯕꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯑꯦꯑꯥꯔꯅ ꯀꯨꯀꯤ ꯕꯪꯀꯔꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯁꯤꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ ꯀꯛꯆꯤꯡꯗ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯝꯕ ꯌꯥꯏ ꯂꯣꯏꯅꯅ ꯑꯦꯁꯄꯤꯒꯤ ꯒꯥꯔꯤ ꯌꯥꯎꯅ ꯄꯨꯂꯤꯁ ꯒꯥꯔꯤ ꯀꯌꯥ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯦ ꯗꯤꯁꯤ ꯑꯃꯗꯤ ꯑꯦꯁꯄꯤꯅ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯦ ꯀꯩꯕꯤ ꯏꯀꯣꯞ ꯆꯤꯡꯈꯣꯡꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯦꯝ ꯂꯨꯁꯤ ꯃꯔꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯡꯃꯥꯏꯖꯤꯡ ꯈꯨꯅꯧꯗꯒꯤ ꯔꯦꯡꯕꯝ ꯆꯤꯡꯈꯩꯉꯥꯟꯕ ꯑꯃꯗꯤ ꯁꯒꯣꯜ ꯁꯦꯝ ꯉꯥꯂꯩꯃ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯗꯕꯗꯒꯤ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯈꯔ ꯁꯤꯈꯤ ꯅꯥꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯩꯇꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯤ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ ꯃꯤꯌꯦꯡ ꯇꯥꯕꯤꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ngasi nungtil pung 2:30 rom taba matamda sekmai nongthombamgi mamang thangba chingthaktagi kuki khulai paibasingna sekmai nongthombamgi maikai tamna nomai kapsilakpadagi khundaba khun ngaktuna senduna leiriba khunja sing amadi manipur police ki commando gi kangbuna su handuna maikai animakta khothoknakhre khothoknaba aduda asok apal yaukhiba leite hojiksu maikai anida khothoknari hairi अतोपा पाउगी लिखुन अमना आर्मी की माइकैदगी कापखिबा बॉम्ब अमा कुकी सिंगी बंकर अमदा तादुना पोखाइखि मदुदा कुकी लालहौबा खरा सिरंबा याई हाइना थाजनरी थौदोक थोफमदा हेलीकॉप्टर पाइरकपगा लोइनाना एम्बुलेंस खरा सु थौजनखिबा मियामना उबा फंखि हाइरी चपचाबा पाउदी फंगबा ngamdri nakal amaromda kangpopi district ki manung chanba sengmai ga tainaba faileng village ki manakta su hojik numidang nomai kapa amadi bom pokhaibagi khonjen khonja singna taba fangnari hairi ngasi nungtil sekmai gi nongthombanda kuki khulai paibasingna nongmai kapsilakpadagi thodok thoklingai leimakhong army camp dagi sekmai tamna lakiba assam rifles ki gari sing sekmai police station mamang da thattuna thamlaba matung changhan khidre ngasi nungtil pung 3 rom tawa matamdagi sekmai maikai dagi maira paibi singgi lambi da thoktuna khongjang changsilingai AR gi gari sing lakpadagi maira paibi singna thattuna thamlaba matung AR gi gari sing adu numidang wairam pung 3 rom tarakpa matamda halan khre hairi Campaign force kangbu lakle hairaga ekhoi khunjagi misam praja isininaw ibung ipasing phabigi bagi thadok piru haibagi demanda nahan phagi banu misidagi haure hairaga ekhoi nupi mayam ama sorok sida ekhoi tillaga ekhoi ibung ipasing isa inausing mayam adubu thadok piru pangai jabani moina sarkana ekhoi da thajaba pibaga loina na ekhoi gi phajin khraba misam ibung yupasing adubu ekhoi na ngai jabani karigumba thajaba magi matung ina ngai jaba sida makhoina ekhoi gi misam adubu thadok piraktragadi ngasi dagi hauna ekhoi sidagi hena kanba khongjang makata na chathajagi gan ngasi nungthil pung 3 rom tabada moirangi tronglawbida miyangi mifam yaururaga halakpa langsai thongnagi mioisingna kakching bazar fauraga mayum da changnaba lakpada kakching supermarket ki thongkhongda kakching district police amadi commando singna thingduna chathandabadagi ningai sangdanaba tholakpadagi police amadi miyangi marakta chawna irang thokre थौदोक अदुदा नाकल अनिमक्ता असोक अपन कया यावना बगा लोइनाना एसपी की गाड़ी यावना पुलिस गाड़ी कया अकाई अतोय थोकरे डीसी अमदी एसपी ना लाले हाइजखरे थौदोक थोफमदा लेरंबा मियोइसिंगना फोंदोरकपदा लंगसाई थौनागी नहासिंग अदुना कक्चिंग कैथेल थोंग लालगा मयुमदा हंजरगे लंबी फाटपियु हाइना पुलिस सिंग दा हाइजखी अदुदा पुलिस सिंगना कक्चिंग कैथेल फाउरगा चटपा यारोय हाइना अथिंगबा पिरखी
Adudagi nahasing aduga ningai sangdanaba haurakpadagi Kakching Kaithialda leiramba nupisingsu changsinduna polista lambi chathanbinaba haijaki adudasu policing aduna yadabadagi nahasing aduga khon kankhatnarakpadagi poliski maikaidagi tear gas sel ani kapthorakpadagi khoisaunaraba nahasing adunasu nunglangsinba haurakpadagi akan mamaongda muknabagi thawong adu thokhibani hairi Thaudok aduna maram oiraga Kakching pumbagi Mioi Chakaya Tholokuna Policing Adu Kakching Police Station Fawba Taktoki. Khoisaunaraba miyam aduna Kakching Police Station gi gate nakalda leiba but ama akai atoi thohanduna gate mamangda mai thakri. Tungda DC Kakching Somorjit Salam SP Kakching TH Bikramjit amadi additional SP Ace Romendro masamak tholaktuna miyam mangda lale haijabaga loinana asigumba thaudo asi matungda amuk hana thohallaroi haina haijabadagi miyam adu ingthanaki. Tha asigi haukiba tang taramanga da Imphal East District ki kaibi ikop jingkhongda laibak thiba thoaningdaba thaudokta Technopol District ki Biularam Village gi M Lucy Maring yang khaitaret apokpa thaukhal maringe asi bahakcha ngasi mahak ki imung manung amadi Naga Frontier Organization singi luchingba singna lauduna Kanemram Kolda aroiba mathong mangam pangthokre ngasi M Lusing Maringi asi bahakchang Janemski mok tagi purakpada Kakching lamkhaida Kakching gi miyamna leikatuna ikai khumnaba utki Thaubal amadi Kakching gi SP ani yauna police officer sing Kakching namkhaida khundariba khoibu Kanglup ki miyam nasu Lucy Maringi thawai yaudraba hakchang da leikatuna ikai khumnaba utki Tungda Lucy Maringi thawai yaudraba hakchang adu Kanemram Community Hall da pushinduna mahaki aroiba leiron chanbagi thauram pangthoklaba matung Kanemram mongfamda leiron chankre Biularam Baptist Church ki Pastor Reverend Ningham Chikthung Minister Oiduna Sembiba mapu buthagat pai isai amadi leikidrabagi thawai na mapu manakta ingna chikna leiruna ba thoni baga loinana pangthokiba leiron chanbagi thoram aduda Manipur lenga ki Hill Area Committee Chairman Di Gangmai amadi 41 Chandel AC gi MLA SS Olis UNC amadi Maring Uparuf Assembly gi Mihut Singh amadi Naga gi Frontier Organization Singh gi luchingba kayasu saru yaki Tha asigi marida Sengmai Police Station gi manung channa leiba lekin thabi khunda khungakpagi mateng pangba chatkiba Sengmai jingkhunau dagi irengbam chingkhai nganba amadi sagol sem ngaleima buki lalhoba singna faduna tamchina harkraba matungda makhoi ani gi hakchang fangba ngamdabadagi pangong na mahut sinduna aroiba mathong mangam pangthoktuna ngasi Sengmai jingkhunau playground da leiron chankre Thauramaduda JAC ki convener TH Kiran Paumi Singna haiki tha ani hena changsilakhiba khongjang amadi irang asida kendra lengak na tumina laishinba asi yaningde hojik thokliba irang asida aikhoi amata oina puna lemina si haiki ngasi gi thauram aduda tongan ba mafam singdagi lakpa mioi sing saru yaki Tha asigi tara marida Sengmaida LPG puba tata truck ahum mai thakibagi thongdoka mari leinana police na fajin khiba mioi tara mari athuba matamgi manungda thadoknaba dabi tawduna ngasi su Sengmai maikei gi miyamna lambi thingduna khongjang changsinli Sengmai apunba maira paibi mapung oiba thodang lauduna chathakiba khongjang aduda saru yakibi nupi amana police na fajin khiba mioi sing adu gari mai thabada yawba mioi amata nate police na wari sasi haiduna mayumdaki kaukhiba ngaktani haiki Hauzik lamdam asida thokliba irang asiga mari leinana All India Trinamool Congress ki MP Taruk na saba fact finding delegation team ama ngasi Imphal da thonglakibaga loinana irang asigi haurafam oiriba Churachandpur da chattuna mafam adugi miyanga unaduna irang asigi maramda chizinbagi thabak chathaba hokre ngasi ayuk pung 13:13 rom taba matamda Imphal gi airport ta thonglakiba MP Singh adu Rajya Sabha gi parliamentary leader Derek O'Brien na luchinglaki mahangna luchinglaki ba Lok Sabha gi chief oiriba MP Kalyan Banerjee Lok Sabha gi deputy leader Dr. Kakoli Ghosh Dastidar Rajya Sabha gi MP Mistress Dwala Sen amadi Susmita Devni Makhoi ne Imphal da thunglabada party asigi Manipur state ki luchingba sing harau tayam oki Atenba matamda Paumi singa unaba amada
MP Susmita Dev na haiki party gi luchingbi Mamta Banerjee gi pautak matung ina party gi oiwa fact finding delegation team ama semduna Imphal da lakpani Manipur da tholiba irang asi All India Trinamool Congress na luching ki hakchil na lawi irang asi gi horakfam khangdok na ba hotnabada party na mateng pangani Hojik lamdam asida thokliba irang asi center lenga ki maikaidagi kharamakhay Kangliba asi Union Home Minister Amit Shah khaktani Bharat ki Prime Minister na irang asi na thaiduna thambana fibam asi yaurakhiba ni hai Mahang na haiki team asina Churachandpur chatlaba matungda Imphal yauna mafam kaya da chatkani Manipur ki CM amadi Governor ga su unaduna watanagani Hojik Manipur ki miyam irang asina lanjenari amadi relief camp singda changja fam lauduna leidi pumnamak asigi awabada ekhoisu saru yari haiki Home Minister of India only acknowledged her letter but did not facilitate her visit. Then our leader Mamata Banerjee, CM of Bengal, gave us directions to come and visit Manipur for a day or two. We wrote to the Chief Minister of Manipur and the Manipur government. We written to the Governor of Manipur. So today our visit starts. We want to assure the people of Manipur that our leader Mamata Banerjee, our leader Abhishek Banerjee want peace in Manipur. We want to hear and listen to all the groups because we want everyone to coexist. Pairaman Ima Kaichel Joint Coordinating Committee na ngasigi lamdam asida thokliba irang asigi waroishin ama puraknaba Center amadi State lengak na hotna de haiba yauna tongan badabi sing tanduna ngasi lamdam asigi tongan ba mafam singda khongjang sangsina na ba firap laukibana maram oiraga pamdaba thodok sing tholakpa yai haibagi chingnaba leibana lengak na lokhalakpa khongthang ama oina ngasi Tampaki District sing amadi Jinga taina ba mafam singda khudaktagi curfew thamjin khibana miyamda awaba mayoknari ramasida pawdam ama Aukiba megi tang ahum dagi satharakli be irang ase matam khara nemtharang lamba matung ngarang nahan dagi irang ase kansalakpana maram oiraga Manipur gi mafam ayambada irang kansalakpa yai khanbadagi thowa ningdaba thodok sing thoktanabagi damak Manipur gi sarkar na section thorang lokhat po oina curfew thamjin khre curfew asina maram oiraga Imphal gi lambi lamjau sorok sing gari chenmagi sang yamna hanthare amasung lambi gi nak yata police personnel amasung state security force amadi central force sing na kan ngak sianbagi thabak chathare Mami TV gi camera person asni loinana paudam jariba thongam bisona haukiba megi tang ahum dagi satharakli be irang as BJP ki double engine lengak asi fail oire lamdam asina thokliba irang asi tha ani fajilaklaba fawbada lengak asina warishin purak pangamdre lamdam asina lengak leitabaga chop manare haina ngasi pangai kaichel da ngasi chathakiba wakan mifam da saru yakibi pangai gi mera paibi oinam anjalina haikre lamdam asida thokliba irang asi athuba matamgi manungda warishin pura u haibagi dabi Tauraduna ngasi pangai hotel amadi pangai Nepali basigi mera paibi singna chathakiba wakan mifam aduda saru yakiba singna pendaba kholau kaya su lauki Hojik oiriba Manipur gi tangdu leitadraba kanglup ki irang sida victim oiduna thawai na pontha pi khrabi Marem Lucy Maring chahi 58 apokpa lekhidraba thaukhal maringi Vilaram village da leiba yumda kakching ACG MLA Sri M Rameshwar Singh masamak chatuna awaba da saru yakibaga loinana MLA gi maikaidagi angamba sel gi mating pangkhre MLA gi khongthang adubo lekhidrabagi imung manung amadi Maring Association UNC gi leader singna thagatpa su phongdokre ngasigi awawa phongdokpagi tharum aduda saru yakiba kakching ACG MLA yauna UNC Maring amadi chingtam apunba merapai bigi leader singna asigumba laibak thiba thodok asi matungda amu hana thoktanaba jelhongaidagi chingmi tami machil manau oibagi nungsinaba santi hanjilaknaba amadi leikhidrabigi thawaina taibang mapugi leikolda ingna chikna layunaba iswargi mafamda partna tauki loinana amata pokchabi machanupigi tungi yaifanaba iswargi mafamdagi thoni jaki hairi Maitai naga koisi ek pomi nabo machin manau ni koisi kai na baya nati amato ina nungsina na lebi na gadam ni asumba kana guma gyan ta da ba koi mar koi kharana to da ki thoki ba thong se masi amu khan thon ba ya de ko ina koi yana ba matung da ngasi lusi gi mayumda ai ni kalsi ni mana ta hek na ta na leba
ꯄꯂꯦꯝꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤ ꯁꯥꯡꯄꯨꯏꯁꯤ ꯃꯇꯨꯡꯗꯅꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯍꯥꯛꯄꯨ ꯎꯅꯖꯔꯨꯒꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯗ ꯌꯥꯎꯃꯤꯟꯅꯖꯒꯦ ꯑꯃꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯟ ꯂꯨꯁꯤꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏ ꯁꯔꯒꯗ ꯏꯪꯅ ꯄꯣꯊꯥꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯥꯡꯄꯨꯏ ꯁꯤꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯣꯏꯔꯣ ꯃꯁꯤ ꯁꯔꯀꯥꯔꯅꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅꯁꯨ ꯑꯉꯝꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯗꯨꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤ ꯃꯃꯦ ꯈꯟꯅ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ Ngarang numidang pung nipal lom tarakpada Thobal Police Station gi manung chanba Wangjing Kaithilda eco van number MN01AS1338 ga Maruti Suzuki number MN05A5479 thengjinnabagi thodokta laikhidrabi singjamai waikhom lekai ningombam Roni Bala Elias Itchan Nifu Matoi gi asiba hakchang ngasi Jenimski mirang senda postmortem tawraba matung imung manunggi mioi singna loksinkhre pau asina hai car aduda tonglakpa mioi ahum sokpaga loinana car adugi driver su wakhal tadana housing rims hospital da laikanari aduga ecovan aduda tonglakpa Govinda Gram dagi labuk tongbam inawi ni futaru kai samthong dagi tongbram Kiran Bala ni funitoi Nagamapal dagi Kiran Devi ni futaru Wangjing dagi Laisram Santi Devi Babol Kampul dagi TH Kiran Bala ni Fumanga amasung mahaki chahi tarahumdoi khaktang ngairibi machanupi Prithivi Sembi soktuna rimsta laikanaki Wangjing dagi Santi di Thobal District Hospital da layengli hairi aduga ecovan adugi driver Govinda Gram Makha Leikai dagi labuk tongbam Bobin Starba ni Fumari apopa laikhidraba momon su soktuna hospital da laikanari soklaba sing adugi imungda mioi ahumdi khara luna leiri tholo asiga mari leinana Thobal police na case amasu lokhatkre hairi khanare aduga aina kobegi matai Hauzik Manipur da chathariba lanfam asida maitei khara sikhina kibadi yai adubu kaidonungda maitei bo maithiba pibangam loi haina P Somorendro na haikre hiram asida paudam ama Housing Manipur da sathari balan phamasida maitai khara sikhina khiba yai adubu kaidong da maitai bu maithiba pibangam loi haina Committee for Peace and Social Harmony Head Office Kaksingi mihut P Somerendra na phongdokre Ofam asi thasi tangmai da lekin thabigi khunga pasak khibadagi lekhidraba semajing khunodagi irengmam chingkhengan ba amadi sagol sem ngalaibagi imung manungda committee asina selgi mateng pangma chitpagi thoramda Somerendra na phongdokhibani Somerendra na makha taraduna hai khibada Manipur sarkar na suda leriba kukila loba singmung asi fawalaksin mangamdaba mai horaba irang asi bo hoji fawa kendra sarkar ni yengthutuna leiba asi laibak thibani Surachandpur amadi kangpokpida tongal ba bank sindalu tawkhiba asina takpadi makhoi singa si sakhatriba hanthaba thakteler mamiyo sini haina masana takchabani Hauzik sakhalaba matam asida chanadravani memadagi sangsilakpa mitop sina sahili sangsina leglaba furup kayagi nungsi chanabagi mari asi thadalaga makhoi yoba tongan ba manglan ama mangleba si oitholoi da manglani mahakna hai hauzik leireba phimam asidari Manipur gi tongan ba yelhongi furup sing ama toina punsinduna yengna babu maithiba pibagi matam habidu oire ngasigi temang pibagi thoram adura Committee for Peace and Social Harmony Head Office Kaksingi President Y Begachandra Convener KHS Satradhari yauna committee asigi miyo kaya sarvyaki hauzik sathari balan phamsida Manipuri ki maitai khara sikhina ki bayai may be destroyed but never defeated kada wada su mai tipe pibangam loi adu isa ni sinda thawai thai ti base iram da Manipur ki izati sigi tungam chatta lei hauraga daba arang ba tham sa oirabani matang chede koina kari guma khara thamjaning badi koi Manipur lengang na hauzik phawba su pekdal lei haidana ko ki militan singbalakchen mangam driba jengthok tuna leriba bare lenga ki lisada se koi kari no khambangam jalak dare Chap manaba khongjang asi changsilladuna Mitei Community Joint Coordinating Committee MCJCC Waithau Kiam Sipai Hauka and Thobal Khunau amadi Women Wing singna sinduna ngasi Babu Bazar da wakan mifam famkre wakan mifam aduda saru yakiba akoijam Tresori Devi na hai Manipur da mai hauriba asi tha ani makai fazilakle adubo ngasi fawbada center amadi state ta leriba lei BJP lengang asina tasinadana leithokli hauzik thokliba asi lan nate tasengna lan
thoraklabadi tasinaduna leiriba lengaki mauna kong asi tasinadana leiba ngamgadra Manipur gi chingkhong chigya da irang khara leibasi Natana Manipur pumbada mai chaknaba BJP lengakna barton tobiganu athubada assembly mi famfam laga warashin puraktuna santi hanjan halu NRC chana halu kuki militant sing makhoigi kemta thamu haiki Mahangna makatana hai Manipurda leiriba furuk kuntra taruk asi amato oina nungsi chanana himinasi MLA humfusu CSO singsu miyamsu naga Maitei pangal kuki haiba khaidana aikhoi amatani haiba wakhalonda thabak tawduna mahausagum nungsi chanana tangdu leita na leiminasi haiki Ining Pojam Pongdi Sije Churi Devi Kiam Sibai Abu Jam Lekai Dagini Ngasimak Manipurda Mai Hogna Saiba Asigum Laba Manipur Mai Saiba Asibu Nemdana Bagidamakta Paramangi Ima Opam Pambisina Laurakpa Warefi Makata Tarpa Waina Makuibu Sogato Waina Kiam Sibaida Pagi Lairiba Club Train Palasina Kolba Mapam Asigi Ima Ibel Unit Hai magi lekai anuba lekai tarani palna nasigi asigumloba mifam asi pangthok sabani masigi mifam asi pangthok sabagi maruiba maramdi ngasima state government amasung government of Indiana Manipur da asigumloba mai saiba asibu athuba matamda muthatpiduna Manipur dagi asigumloba Kuki militant sing asibo makoigi weba game sing da thambiduna makoibu phajan binanaba koina hanjan na haiduna durla aba adubo paliba adubo BJP gi lenga asina mana tasinadana usinadana mana ko animak mensinduna leibase atuba matamda makoina menjaliba mana ko do hamtukpiduna Manipur da atuba matamda akoi NRC am atuba da chanan biro madula biro aduga loinana Sigumlaba akoigi narco terrorism ki thongching asisu atubada lusanbiu aduga Manipur gi assembly gi session atuba matamda kaubiu aduga lairiba akoigi community amaga lairiba community sing asibu khana naba singchep thaduna honariba sing ase singchep sing adu atubada satopiu maduna Thawbal Khetri Lekai apunba maira paibigi ima singnasu khongjang asibu sogaladuna ngasi Thawbal Khetri Lekai da kholaw kaya lauduna khongjang changchinkre khongjang aduda Manipur gi saktam kaiba yaroi Manipur da NRC chatna halu athuba da assembly mifam fammu Manipur da ge Assam Rifles lokto u to khaiba lengak leiba yaroi haiba play card sing season nakiba galoinana kholaw kaya su lauki Khongjang aduda saruk yakiba irom tampasana na fongdorakpada Manipur da khundaminari ba chingmi tammi haibasi Tatna Thanaba Yadraba Mahorol dagi amata oina leirak-labani. Adubo kuki militant sing na makoigi tokhaiba lam talakpa asi maram chade Manipur gi ngamkai kaiba yaroi tongan malengak thamba yaroi haiki. Ahum dagi na ngasi phawbada akoigi kuki militant sing gi khongjang haitare ko mogi lan haitare kuki militant sing gi lan gi khongjang asida akoigi iraisa kayama suki matik asi ana awa anana kham theng na wari ba masida khoi gi Manipur gi lengak na tumi na ngasi phawda lethok tu na lei ba aduna kuki sina kuki len tan ba se pi ba yaroi kuki na Manipur da tongan ba lengak ani sanan hanna ba moy na tali ba dabi se pi ba sunya yaroi aduga amarom da akhoi gi yam naga amati naga kabui adagi akhoi gi tangkhun akoy isininaw se akoy isinaw amatani ba akoy singmi tami amatani aduna kuki na taliba se akoy amatawoy na moy mayok na raga kuki la lawo sing se akoy namthan na ba muthat na ba ko na jiba Megitang ahumdagi haurakhiba thoaningdaba kangluki irangda separate administration tanbagi namada yung kaya may thaba yawna tongan ba thodosing India government na India gi citizen amada yengbidaba take miyambu Atamnana kuki militant sing na hatlaba fawbada yenglaga leiribasi yaningge haina khongjom kaichel da wakat mifam famkre Coordination Committee khongjom circle na sinduna pangthokkiba wakat mifam maduda saru yakibi nupi amana haikibada Manipur da khundaminari ba yalhomi furup ekhoisi nungsi chanana punna himinaba pami Hauzik relief camp singda leiriba mioi listing kayabu khunda leita hanba Manipur gi micham miyam ngakpi senbiba ngamloidauba oiradi pre-merger status ki hanjan halu haiki No separate administration NRC chatna halu amadi Manipur gi apunba
saktam kaiba yaroi haiba play card kaya paiduna kholau kaya lauki Manipur da leiriba kaithel nupi apunbagi coordination committee na ngasi pangthok na bagi damta rally amadi wakan mifam asigi mobilization chatpada yamna laibak thiba thogdo amada singjamai dagi kaithel phambi ronibla kaubi coordination committee gi member ama ngarang wangjingi mafam amada mobilization lakpada yamna khudong thiba accident amada thawaina pontha oikhre Hariba inaw se singjamai dagini mamingna ronibla kawi coordination committee gi maruiba member ni aduna mahakna manung matam chadana marai baki damakta ahing nungthin khaidana miyamda wakhan tahanabagi damakta chatpa matamda laibak thiba thogdok thoktuna mahakna thawaina pontha pikreba asigi damak ekhoi khongjom sarkan coordination committee gi konjari ma maphamdagi ekhoi khudingmakna mahaki thawaina mapugi lekolda ingna sikna lairunabagi damak ekhoi minute ani dang tumina leptuna leibjari bai ekhoi khudingmakna mahaki maphamda ikai khumnabadu utsari aroibada maru eba pau amka hana pizari Sekmai nong thombanda kuki khulai paiba singna landarak padagi khuthok na khre AR na kuki gi bunker da nong mai kapsin khre kuki lalhoba sing siramba yai thajanari Kakching da police ka bukna bada chaw na irang thokre asok apan kaya yaw baga loinana SP gi gari yaw na police gi gari kaya akai athoi thokre DC amadi SP na lale haijakre Kaibi ikopching khongda laibak thiba thohaningdaba thogdokta laikhidrabi M Lucy Maringe aroiba mathong mangam pangthokre Sengmai jing khunou dagi rengbam chingkhai nganba amadi sagol sem ngalaima anigi asiba hakchang phangdabadagi pangong na mahut sinduna leiron chankhre Adi hauzik Manipur da chathariba landfam asida maitei khara sikhina khibadi yai adobo kaidonungda maitei bu maithiba pibang ngamloi haina pi Somorendro na haikre Matang asida Mami TV Prime Time News loijare miyang tabir ba mayam pumna mapo amka hana khurumjari